Russia amadi Ukraine gi war sida anouba face amaga lakre anouba maikay amat chatkre Biden da leiringai sida Trump na laklaga su kok chiktuna leihokodaba thabak khara tawramani haina experts singna khanarambani hainarambani madumak oiraba haina launare Russia gi territory manungda Ukraine an poina ATMCS missile manga kapsin kre ngarang RT news ki report ki matungina ballistic missile manga Russia gi internationally recognized oiraba Bryansk harba city asida kapsin bahawkre adubu missile manga ase Russia gi defense system na intercept tauki hairi asok apan thokhaubagi wal leiti adubu masidi just the beginning ni Ukraine na masidagi hen nasu hit tawrakiba yai maramdi Biden prasasan amati NATO loop na green signal pirbagi matung da thabak ase su thaba haurakpani hawjik Russia gi missing panic ni makhoi ki basement sing aduga bunker sing even land matamda public shelter oinaba thamliba metro rail station sing Russia gi masidesu mayam ki emergency oi matamda leinabki wafam pankre hairi hojik leibak ani sigi fibham amuk maung amada satle wara se sathirakle amarom da Putin gi side gi decision khara su lokhat kre anoba decision makhoi gi nuclear weapon gi doctrine natraga madu use tobagi niyam niti khara da change purakre masi khudak ta lorak pa Putin gi decision amani Putin na haukiba leibak popan numita nuclear doctrine revised rule asida yare haina sign thakre masigi niyam asigi makhapona nuclear pot yob khutlai amana Russia gi territory da hit toraklabati maduki khutlai pirakpa amadi kablakliba ani mak country ani mak punna Russia da war tasin bani haina logani haibani masigi chance doctrine ase Biden cop amadi west ki changed wafam gi makhapona lorakpani sign tobani madudi makhoi Ukraine the long range missile used to be ayaba piki base masiam jawani haujik game se war ase high tense ta webegi fibham the lakle Russia gi manung the hit haukre masiga loyana any nuclear powered fighter jets natraga missiles or anything hamla continue torakpada Russia gi side gi use tobata thingba weapon use torakpa soiroi hainari even nuclear weapon Kuchukulai da khut tharakpa yai button namdarakpa yai doctrine asigi matungina NATO gi oina khara bera laikani nuclear khutlai leitaba country amana Russia da attack tawraba aduga madugi khutlai ato nuclear powered country gi oiraba makhoi da su Russia na nuclear kuchukulai hit tawbagi ayaba lai doctrine asina haujik Ukraine gi side tagi war ase horaklabani na kapsin ba horaklabani na ballistic thazin ba haibase Russia gi retaliation lag ba hokragani asum taunarambadagi sathiba fibham amatani hoji onthorakli se 1000 days war asigi matungda anobu chances lakpani amrom de Zelensky na amu haiki peski chorba mifam amata television ki through the mak haiki bani Ukraine Russia ki mang ta kaidurung de kok noloi aduga masi impossible oibwani aduga Trump lakle hena war ase tokpagi fibham da ceasefire rom da santi da lak kani haina khandaram se hojik mandre maramdi hojik Trump na sit lodringai maraksita yam sathiba thabak khara oirakibagi mongtalai aroi bada sathiba operation oinrakhiba yai maikai animaktagi amrom the tension se high oinarakpasida karigino khangde President Putin Bharat visit torakadori makoi gi cop ki spokesperson Dmitry Peskov nagarang hai ki yang the date su fix toragani haiduna amrom the Hezbollah amadi Israel ki barak the ceasefire purakpagi tama America ki special ambassador Amos Hostin Lebanon the visit torakli Lebanon cop na di high crisis ceasefire ki tamakta makoi ready ni adubu Hezbollah amadi Israel ki side ki reaction laktri aduna hojik fibham yamda loi amrom dana Middle East su war ki fibham nomonom ki kankhalakpa amrom dana America amati Ukraine makoi amati West ase adugumba facility amata khut thakre maduti masi han torom daba Russia gi officially announced to pa duga internationally recognized oiba adugumba city singta missile long range missile kapsin basina hausu haure aduna asum taunarambadigi nuclear war rom da onthokpa yai haibo phamase aikhoitana haibana temase America gi makoi gi exports kana amati prithvi gi exports kana masi tapna adomda soidana onthoraklagani haibase hojik kanna mention taunari